Loyalam E-PAO Tabi Bakutima Po Hitram Susmitana Namitangi Pau Pizari Ahan Dapat the headline. Mitomni haina khanglaba singda Indian citizen da piriba khudong chaba sing khudak tak kadabani hani emsuna phongdorakli. Leingakna September thada mikok thiba yaitholiba asi Manipur miyam da ta tawbani haina JFT na phongdorakli. State asigi tongan ba district mangagi Kungang chamaga nifu humdo Semgat Sagatkadouri haina YKM sana phongdokrai. Pausa do pijari. Mitopni haina khanglaba singda Indian citizen da piriba khudong chaba sing khudak tak kadabani haina emsuna phongdorakli. Mitopni haina khanglaba amadi chingnariba miyo singna Indian citizen oibagi thabak tawbagi job reservation yauna piramba constitutional protection sing amadi electoral roll dagi khudong chaba khudimak khudak tak kadabani English amaga chamapan marfu amadi lising amaga chamapan marfu dara marida foreigner sing maram da halan kiba yanaba khudek adu chahi asigi April tha manung phawda lengana thabak to onthokpa haudragadi akan makhongjang changsin ba yauna All Manipur Students Union na tongan ba warip taruk lokhrei ngasi All Manipur Students Union amsuna nifutaru raksuba realization man kamari lenana realize to save the indigenous peoples of Manipur habi hiram da pangthoktuna lakliba Thoramgi manung chanangasi GP Women's College at Nongmei oiba discourse thoram ama pangthokhrei. Leingakna September thada mikok thiba yaithokliba asi Manipur miyam da ta tawbani haina JFT na phongdorakli. Chahi asigi April thadagi pangthokani haina thorang toramba mikok thibagi thabak JFD amadi lamdam asigi miyamna masigi mayokta changsilakiba khongjang namaram oiraga handak Leingakna nauna gazette notification ama toktuna September gi tang amadagi pangtholagani haina phongdorakliba asi Leingak asina miyamda ta tawbani haina Just and Fair Delimitation JFD gi convener Jitendra Ningomam na phongdokhrei wafam asing asi wangkhai thangjalaikai deleba JFD gi mayai loisang na pangthokiba pawgi mifam amada phongdokibani Mahakna makhatana phongdokibada ngarang Manipur gi Chief Minister Yumnam Kenchana Manipur University da pangthokiba thoram amada phongdokiba wafam housing Manipur gi oiriba phibam asida yamna achumba amadi asengba oiraga census pangthokane haiki adobo Chief Minister Y Kemchan asi Special Intensive Revision NIR da hena thawai yawba oina wi SIR haiba asidi electoral roll da chahi tarani pangi mathakta leiba miyoi hena hapchin khiba amadi voter list ta yahodaba sing adu lokthok losin tawba khaktani adubu census haiba asida lamdam asida leriba pikliba angang dagi hoduna miyoi khudimak mikok thiba asida yawgadoribani maramaduna JFT ni mikok thidringai NRC hana chana handuna mitop miyan cha sing hana khandopiyu haibani haina su phongdorakli Ukrul district ki manung chanba Litan sarai khongi Kukisingna Namna Taba area singda Nongmei Kaptharakhre Ngarang numidang pung 10 rom taba matamda Ukrul district ki Litan police station ki manung chanba Kukisingna Namna tariba Litan sarai khongi saruk singda kutlai paba singna manaknak pachingi saruk tagi Nongmei kapsinona attack chatharakhre charakna automatic weapons sing siznaduna Nongmei round 15 rom khul aduda kapsilakibani Thodok aduna maram oiraga khulgi miyoi kaya aki akhang phauna ki haina Kuki CSO working committee na thadorok chirolamana hari chirol sina makhatana haribana khutlai paiba militants singna New Haven lom dagi Kukisingna tariba sepu yaulem area tamna akan mamongda Nongmei kapsilakibani adubu thodok aduda kana amata asoka pandi yaukhide khulai paiba singna Nongmei kapsilakpa aduda Kukisingi maike dagi handuna Nongmei kapkhide masi maru oina Kukisingna handuna Nongmei kaplamba tarabadi irang adu hena pakthok chokthorok pa yai hena khangduna lekhibani Kukisingi mathakta leptana chatharakpa attack singi manung chena Ukrul amasung masiga thangnana leriba Kamjong district ki Kukisingna tahariba jaga singda asigumba yamna toini Nongmei kapki thawang sing asi leptana thokli maru aina Moget Jefu Sangkai Thawai Kuki Chasat Lapland amadi Tingpi bung khul singda asingba thodo kaya asi leptana mayoknari masina maram oiraga khul aduda leriba micham miyam sing akiba phaunare loinana chingi district asigi security environment ta chawna akiba mayoknare hari High Court na driver happy gani haina lupa lakh kulhumdoi lokhrei thabaksu happy dre hari
Manipur High Court driver gi thabak ani happy gani haiduna lupa lakh kulhumdoi laukhraga thabak su happy dre paisa su handokpi dre haina Thobal khunodagi mayangbam Ranjita Kaubi nupi amana media gi khuthang da phungdokhibaga loinana chenaba sing mari leinaba singna matik chaba chairak pibiu hari hiramasiga mari leina press club ta mayangbam Ranjita amadi Thobal khunong mahila mandal gi thomi sing yauna pangthokiba paugi mifam amada mayangbam Ranjita na makhatana haikibada mahaki manaw nupa ga tinaba singjamai Kungang kha irom leiraktagi Sadananda Koba amana thabak asi manaw nupabu tahonsi soidena changba yagani haine yamna thajana thamlakpadagi mayangbam Ranjita gi makhura gi macha amadi mahaki manaw nupabu tahona bu honaki matamadu da Sadananda su atopa miyoi ani na thabak asi pushilakpani makhoi ani unaraga paisa asi pinaba harakpadagi singjamai kongba rotagi Naurem Wilson Allies ango koba amana Sagolwan Tera amudo leiraktagi Sanjit Koba amaga unaduna thabak asigi maramda kupna wari sanaki loinana wari sanaraba matungda High Court of Manipur gi driver ani gi post asi changnabagi damak lupa lakh kulhumdoi Sanjit ta pikhi laibak thibadi thabak adu ngasi phawba phangdre pikhiba paisa su handokpiro haina kayarak hana Sanjit ta hairabisu handokpidre paisa handokpagi mahut akanba khon sizinaduna hairudawa wahai wata kaya haire haiki VDF singi uniform lainaba senfam kaithoktrabadi April amadagi VDF sing uniform setabagi khongjangchang silagani haina Sanjina phongdokrai lamdamasigi law and order miyamgi punsi amadi lanthum ngakpada achobu thodang loriba Village Defence Force VDF singi uniform lainaba lupa crore amaga lakh humpu henbagi Engagement Permission Finance Department chaliba financial year nangnaba pibidrabadi April amadagi BDF sing uniform setabagi khongjangchang silagani haina All Manipur BDF Employees Welfare Association gi President CH Sanjina phongdokre wafam asing asi Manipur Press Club ta pangthokiba paugi mifam amada Sanjina paumi shingi mafamda phongdokhibani mahakna makhatana hai All District SP digi revised budget ta BDF singi uniform lainanaba hablakpa senfam lupa crore amaga lakh humpu henba asigi proposal tharaktuna Manipur Police Headquarter digi Home Department da mamang chahi lisingani kunmanga gi December 23 da thadarakhi tha ani makhagi matungda Home Department na process sauki masigi matung chaliba chahi lisingani kuntaruki March 19 da Chief Minister da proposal adu approve tawpiduna Finance Department da Encashment Permission gi damak thaki adu ngasi phawda lotion bidana file handok hanjin tawduna leide masina maram oiduna chaliba financial year nangani habigi thajaba leitre haiki mahakna makhatana permission da phondokhibadi karigumba chaliba financial year nangnaba Finance Department na BDF singi uniform lainaba amount asigi encashment permission pibidrabadi April amadagi Manipur da leriba BDF pumba uniform setabagi khongjangchang silagani haiki panbe yabadi BDF singi uniform lainaba senfam kaithoktan chahi manga taruk asi uniform issue pibi dabana lerakpana maram oiduna BDF singi pikraba thagi khusuman asidagi marana leizaduna lakpani maduna ngasi di BDF singna khangba ngamagi thongna leraktabadagi akanba khongjangchang sinaba phirabasi lawrakhibani Tangkol MLA ahonga CSO lo chingba singa punsilaga Chief Minister Unakrai Ukrul amasung Kamjong district ta namit khrani gi mamangdagi tangkhul amasung kuki khragi marakta thoklagliba pandaba thodoksing adugi matangda ngasi tangkhul gi MLA ahunga tangkhul gi civil society organization singapulaga Chief Minister Yumnam Kenchanga nasi Chief Minister Secretary ta unakrai Kungchat aduda saruk yaruba tangkhul luchingba amana pauche sida hai hauzi tholiba irang asi tangkhul singna haubana te kuki kangbu amana horakpani aduga makhoina mi phaba phuba amasung yumai thabana chingba horakpani haina Chief Minister da paudam khi tholiba wathok asigi matangda pamutana khangdringei da mioi ani sire haiduna Chief Minister na case asi National Investigation Agency NIA da sinare haina lauthoki Chief Minister gi khongthang adu aranmani maram aduna case adu NIA dagi lauthok dabani haina Chief Minister da yamna kanba pressure piramki masida sunatana Imphal Ukrul lambi thingjinduna thambada karigumba makhal amatagi action lokhapa leitri phibam asi makha asum chamtharagadi tangkhulgi micham miyam su sawba hengalaktuna laman khumnabagi phibam ama laknagadare haina su khangalamki hari Atoba matamda mayai lambi sembagi thabak makhatana chathadarbadi akan khongjang changsilagani haina malana fodorakli
Matam kayagi mamangdagi National Highway 137A miyamna mayay lambi haina khangnariba lambi asi matamga chunaba lambi ama oinaba sembinaba haidona lakhiba adu athubada thabakta onthoraktrabadi akanba khongjang silagani haina mayay lambi apunbalu malala phangdorakli malalgi secretary Sandam Bijoy Singh na khodi pidona thadorakpa chiolamana hai Manipurda popular government leitringai PR lengak leiringai matamda lambi asi sembiraktabagi mayokta matam sangna lambi asi semdri phawba lambi thingbi khongjang Public Works Department Officers Singh, Contractors Singh, Imphal West ki Deputy Commissioner, Principal Secretary Paul ki thakta wari sanaki. Imphal West ki Deputy Commissioner Mayangbam Raskumara Thazaba. Pirak pagi matung inna inisingani kunmangagi October kunmathoida MBSC semnabagi Centena lupa crore Marfudara thoi sanction tarakhi. Matamgi matung inna Manipurda popular government lakpaga irinana chahiasigi February mapanda Chief Minister Yumnam Khenchana flag off ki function tawduna lambi asi semba hokhi masida malalgi maiketigi nungaiba amasung thagatpa phongdokhi lunena lambi asi quality maintain tawna fazana subinaba amadi darka laiba mafamsingda drainage system hapinaba haizaki lambi asigi ngar matangda ngarang malalgi thomi sinai yangsang khongchat ama chatki maduda tongan mafamsingda lambi gi mathak amadi lambi tainana ising adum tungsilaga leiba nauna tharakliba koilas kairga leramba kaya thingnarakhi lambi gi nak yet asi yamna wangman khibana maram oiraga gari ani thainarakpa matamda gari macha thaidokpham leitabana accident thopagi chang yamna wangkhale haina su phongdorakli State asigi tongan ba district mangagi Kungang chamga ni fu humdoi Semgat sagalagani haina wai kemchana phongdokhrei Lebagasigi state tarataret ki Kungang gi mafam sing Semgat sagatnabagi paikhalakpa thorangda Manipur gi oina Chandel Ukhrul Kamjong Tengnopal amadi Chuchampur yawrakhrei District sing asigi Kungang chamaga ni fumari Semgat sagalagani haina Chief Minister Yumnam Khenchana phongdokhrei ngasi state asigi planning department asinduna North AOC da leiba hotel Imphal gi sangai holda khangkalaba district singda virtual mode ta saruk yaduna pangthokkiba one day state level workshop on vibrant villages program BBP 2 gi thoramda Chief Minister na haikibada yilaibak asigi international border la leriba Kungang sing Semgat sagatnabagi paikhalakpa khongthang ama oina BBP gi khongthang asina state asida su tongan ba chingi district manga da leriba Kungang chamaga ni fuhumdoi ada lambi thong yum mai ising education healthcare skill development asina chingba kaya paikhatuna sahar gi mafam da phangniba khudong chaba asigumba phanganaba paikhalakpa khongthang ni haiki Tharamadu da Chief Minister Yumnam Khemchan, Chief Secretary Dr. Punit Kumar Goyal Amadi, Assam Rifles ki Inspector General Major General Gaurav Sharma, SC, SM na mathang shitna Chief Guest President Amadi Guest of Honor oina saruyaki. Arubada maruba paw amukana pizari. Mitopni haina khangnaba singda Indian citizen da piriba khudong chaba sing khudakta kaktakadabani haina MSU na phongdorakli. Leingakna September thada mikok thiba yaitholiba asi Manipur miyam da ta tawbani haina JFT na phongdorakli State asigi tongan ba district mangagi Kungang chamaga ni fuhumdoi Semgat sagalagani haina wai kemchana phongdokhrei Matang asida loyalam E-PAO na namitangi pau bibel lezare tabili bakhuti mapu amuka haina kurumjani